Centerdagi Kaithokraba MGNREGA gi fund state Langana, Tadokana Lerapagi Mayokta, All Manipur MGNREGA Implementing Agency na, State Asigi Kwaidagi Maru Oiba Highway ane, Imphal Ziri Lambi Amadi Imphal Dimapur Lambi Matam Kaktaba Blockade Tauragani High Cray. Iramasigi Matanga, Major Kulda Laiba Manipur Press Club da, Lub Asigi Convener, Maisnam Manish Sanyana Maru Oiba, Tomi Singna, Bangtokpa Paugimi from Amada Lub Asigi Executive Member, Heso Lorhona, Makata High Kibada, MGNREGA gi yamlaba senfam asi center dagi thadokriba senfam sing state laingangna thadokdana thamlakpa si praja singi awaba khangdabane masigi matangda concern minister amadi atai mari leinaba miyoi kya unadura pithok pinaba haijakibasu laikre adubu haujek fawba senfam sing asi thadokpagi wafam leitabagi hairiba phirep asi lobane senfam sing asi chatliba tha asigi kunga taret fawbagi manungda thadoktrabadi thangnaba numit tang kunga dipan gi ahing nongyai dagi national highway ani asida matam kaktaba blockade Chatharagani haike